Lakhipuronline puthokchaba November gi tang 16 nongmaijing numit ki Khomjinba Pao tabirase. Ahanbada maruoipa pau. Assamda kang sandokpa dengue gi anuba case humbutra thengnakre cheksil warol jawba bulletin puthokre. Khanghaudana pipeline da leak oipedagi gas thoraktuna Sonabari Ghat part 2 gi miyam mipainarure. Laikhidraba ahal ani purisapam brajamhon amasung lailakpam atol kumar gi ningsing thorom pangthokre. Dr. Kunjalal Jenripam amasung Thokchom Anjana gi lairik phongba amadi mana lanthokpa gi thorom ama Manipur Press Club da pangthokadauri. Jiribamda Kanglai Puari gi khongulli ba thorom pangthokre amasung West Tripura District ki Kamal Ghat Meitei Khongangda Palem Panthau ningsing thorom pangthokre. Haujik mapungoiba pau tabirase. Assamda kang na chikpadagi sandokpa dengue laina gi anoba case humbutra thengnakre. Ngarang thangja numita thokpa pau gi matungina Assamda dengue gi apunba case chatret ka marfutara taruk sukre. Karbi Anglong jila na khwaidagi yamna jila asida anoba case yangkhai manga thengnare hairi. Nauna Kamrup Metro da Nipan Bongai Gau amadi Jorhata case ani aduga Kasar di Mahasau amadi Tinsukia jila da case amamam thengnare hairi. The National Center for Vector-Borne Diseases Control and the District Health Society of Assam na dengue dagi ngakthoknanaba cheksil warol jawba bulletin ama puthokre. Kasar gi disina hiramasigi matang da mifam pangthoktuna section na lainaba khangankre. Kang na chikpadagi sandokpa dengue laina dagi ngakthoknanaba pambai sing yawba bulletin adu da palliba singdi kang na chiktanaba khongraw achonba setpa amadi purit khudang asangma litpa ayuk amadi numidang tumbada kangkhal khanba kang hidak sijenaba toilet seat kopsinduna thamba mapanda ising yauduna leiba sijenataba patra singdagi ising haidokadabani ising tenki makhum kupkadabani kang macha pokpham oiba yaba ising tungduna leiba kudingmak thamloidabani haibana chingba yauri. Panbayai dengue virus asi kang amomla sandoki laina asi kang na chikpadagi miyoida sandokpa oibana kang chikhandabana khwaidagi phaba upai ne. Gas pipeline da leak oibagi thodok amada Kasar jila gi Sonai part 2 da ngarang thangja numita mafam asigi miyam mipainarure. Home connection gi pipeline da khanghodana makhol hauna gas leak oiba thengnabadagi yum thadoktuna chenarure. Adumainamak ONGC gi miyoi sing laktuna jengsinbadagi achauba kudong thiba ama thoglom kadabadagi kalhaure haire. Laikai miyam nadi thodok adu ONGC gi maigedagi asoiba leibadagi ni haina maral siri. Kharani mamangdagi Sonai amadi Sonabari Ghat ki mapam kharada yumjumda gas pipeline connection tobagi thabak ONGC na chatharakibani. Sonabari Ghat ki miyoi amagi yumda pipeline da khanghodana ngarang gas leak oibagi makhol taraki. Thodok aduna laikai gi miyam mapam marang khangdana koichen chenaki. Khudakta ONGC gi miyoi singda pau piduna company gi miyoi sing laktuna jengsinki amadi gas thokpa lepki. ONGC gi miyoi amanadi thodok adu pipeline da makhut lengba angang na cork hangmana oiba yai haiba wafam phongdogli adumoinamak thodok asina laikai miyam da khoisaungna bapokhanki. এই ইয়ে না কোনো মানুষ রেসপন্স দিছে না পটারপট কিছু মানুষকে সঙ্গে ওএনজিসি যাওয়ার পরে ওএনজিসি তিন একটা টিম আসিয়া এখানে সঙ্গে সঙ্গে এটা সঙ্গে বন্ধ হয়েছে না বহুত আরও 1 ঘন্টা পরে এখানে বস্তার মাঝে জল দিয়া ভিজাইয়া রাখা হয়েছে এরপরে এখানে আপনার গ্যাস ছাড়া হয়েছে আর বিভিন্ন হয়েছে এই এলাকার পুরো মোবাইল বন্ধ করা হয়েছে ইলেকট্রিক লাইন বন্ধ করা হয়েছে ঘরের যেটা সিলিন্ডার আছে এটা সমস্ত বন্ধ করা হয়েছে বাচ্চান্তরে এখান থেকে সরানি হয়েছে এই আতঙ্ক যেটা বিরাজ করছে আজকে এটা Singirbon ME School ki founder headmaster Lakhidraba Purisabam Prajamhon amasung Lakhipur Ahal Marup ki president oiramba Lakhidraba Lailakpam Atol Kumar gi ningsing thoram November gi tang 12 ngarang thangja numita Singirbon High School auditorium da pangthokre. Thoram hogolakpada Lakhidraba Ahal ani asigi saktamda leisukatuna ikai khumna jakhi. Lakhipur Ahal Marup ki VP Ingudam Kanta amadi Professor G Narharina mifam mapu oiduna pangthokiba thoramda Lakhidraba Ahal ani gi maramda potharaba headmaster Kaisam Champalal amadi Singirbon High School ki headmaster Tampak Mayum Jamaluddin Nawangangki. Thoramda Jananeta Irabot National Awardee
Arambam Babatomina Athoiba Lengpirakpo ina saruk yaki Lupki Thoburen Ingudam Binod na wahodok piki Thoramda Haurambam Hemango Huirem Manimhon Kangambam Piren Kaisam Birendra Huirem Dhananjoy Posamam Rajendra Yumnam Nadia Chan Amadi Singirbon PK College ki principal Ingudam Nilbir na chingba miyoy singna Thauramga mari lena na wangangki Loisilakpada Konthaujam Nandababuna Thagat wahi piki Thauramda school asigi oja sing amadi satra satri sing saruk yaki Marchek school ki headmaster ne adu Marches hala bade apna pamba Mishakamani Football hala paye se miti ekuri exam nate ato pasage se ki manani adu ball hala base mang hogupi madam dira ekoi pasa ana apurba binate yumdagi ipani imana krati bedana Angom Ningthau Preservation and Documentation Center Uripok na sinduna lagliba December gi tang ahum thangjanumita lairik phongba amadi mana lanthokpagi thorom pangthogadori numida sida Dr. Kunjalal Yenrimamna iba Maharani Kumudini amadi Thokchom Anjana na iba Hinglamgi Nasunglangi haiba Saireng lairik phonglagani loinana sahitya gi laloi athoba mana Surjit Kumar Samurauda piragani Award asida citation sol ama aduga silgi mana yauri mana asi Kunjalal Yenrimamna katpani Manipur Press Club Major Khul Imphal da Laikol gi President Ketrimem Subadani na mifam mapoiduna pangthokhodaba thawramasida Iramdam Khorjai Apunmalup ki President Maibam Nabokishorna athoiba mithunglen oibigani aduga Jawaharlal Nehru Manipur Dance Academy amadi AIR Imphal gi potharaba Director Dilip Mayengbam aduga Saknairaba Aiba Advocate L Memona Mithung Singh oibigani Lairiki maramda Manipur University ki Manipuri Department ki Associate Professor Chirom Brasketan na nainabigani Kangan Jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani ki advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician Patient Care Management na chingba 12 pass tawraba singna tamba yaraba course sing asi tamduna isana isabu tabak pijabagi kudong chaba lobiyo akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 9395732456 da pau phaunabiyo Kanglei Puari Khongul liba thoram ama ngarang thangjenumit RK Sanatombi Devi Vidyalaya gi Indoor Stadium da International Peace and Social Advancement IPSA Headquarter Jiribam Branch ka kusamnaraga pangthokre thoramda chief guest oina Dr. Chandam Kamal retired lecturer Jiri College IPSA gi President T Birjit guest of honor oina IPSA gi advisor Luangsa Chingkhai Jimwak Jiribam gi President TH Jini Devi Ajuka gi President M. Mai Paksana Mangang amadi JDO gi President Nongmaithem Sadananda Meitena thoramda saruyakhi Co-Cultural Forum na sinduna ngarang November gi tang 12 West Tripura District ki Toropokpi Komolghat Meitei Khunggangda Palem Panthau Ningsing thoram pangthokre forum asigi President Mayengbam Abiramna Bamutia Porgona gi Mahaki Apokpa Masunga Pokpi Saknairaba Duharoja Lakhitraba Mayengbam Gokulchan amasung Tanubi Debida Shraddhanjali katpo ena pangthokhiba Palem Panthau thorom asida chief guest oikiba Jawaharlal Nehru Manipur Dance Academy Manipur gi ex director L Upendra Sharma na maira jokatuna thorom haudok piki thorom aduda guest of honor oina NIT Tripura gi assistant professor N Anuradha Devi Manipur gi saknairaba social worker Horambam Priyo Kumar na chingba sarukjakhi thorom asiga mari leinana saknairaba nat saisakpa KH Birendra
Duhar KH Nonigopal, Saisakpi KH Ruhini Devi, Saisakpi Pizabam Chandrakalagi, Mapam Dasu Ikai Kumna Bodki, Thoramda Nad Isai Pala, Pungcholom, Moirangsai, Nupi Nad Isai na Chingba, Makal Matil Kayagi, Cultural Program Kaya Supangthoki Hairi. Aroibada Maruiba Pao Amukhanna Assamda Kangna Sandokpa Dengu gi anuba case Humbutra Thengnakre Chaksil Warol Jauba Bulletin Puthokre Khanghaudana pipeline the leak oibadagi gas thoraktuna Sonabari Ghat Part 2 gi miyam mipainarure Lakhidraba ahal ani Purisapam Brajamhon amasung Lailakpam Atol Kumar gi ningsing thorom pangthokre Dr. Kunjalal Jenripam amasung Thokchom Anjana gi lairik phongba amadi mana lanthokpa gi thorom ama Manipur Press Club ta pangthokodori Jiribamda Kanglai Puari gi Khonguli Pathoram pangthokre amasung West Tripura District ki Kamalghat Meitei Khungangda Palem Panthau Ningsing Thoram pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare